ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯉꯥꯅꯨ ꯑꯄꯥꯏꯕꯤ꯫ ꯂꯧꯕꯤꯔꯁꯤ ꯉꯥꯅꯨ ꯑꯄꯥꯏꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯈꯛ ꯄꯣꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯔꯥꯖ, ꯏꯁꯣꯔꯅ ꯄꯤꯟꯕꯤꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯄꯣꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯃꯨꯅꯤ ꯔꯤꯁꯤ ꯕ꯭ꯔꯥꯍꯃꯟ ꯀꯌꯥꯅ ꯖꯩꯒ꯭ꯌ ꯄꯨꯖꯥꯅꯆꯤꯡꯕ ꯇꯧꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯄꯤꯖꯔꯒ ꯗꯥꯟ ꯗꯈꯤꯅ꯭ꯌꯥ ꯀꯌꯥ ꯇꯧꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯦ꯫ ꯆꯍꯤ 2-3 ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯅꯤꯡꯊꯧ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅꯗꯨꯅ ꯇꯥꯟꯅꯕꯗ ꯃꯍꯥꯔꯥꯅꯤꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯖ, ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅꯁꯨ ꯏꯆꯥꯅꯨꯄꯤꯗꯨ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯁꯤꯔꯥ? ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯁꯤ" ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯦ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯄꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ 4ꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯃꯧ ꯑꯣꯏꯅꯕ ꯅꯨꯄꯤ ꯃꯆꯥ ꯊꯤꯕ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯃꯈꯣꯏꯁꯨ ꯇꯥꯔꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯕꯗ ꯂꯩꯖꯕ ꯈꯔꯅ ꯁꯦꯕꯥ ꯇꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯣ ꯃꯐꯤ ꯃꯔꯣꯜ ꯂꯩꯖꯕ ꯑꯗꯨꯅ ꯐꯖꯅ ꯂꯩꯇꯦꯡꯗꯨꯅ ꯄꯨꯊꯣꯂꯛꯂꯦ, ꯑꯗꯨꯒ ꯈꯨꯔꯨꯝꯂꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ "ꯃꯁꯤꯗꯤ ꯆꯥꯎꯃꯟꯈ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯃꯊꯪ 2ꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯄꯨꯊꯣꯛꯂꯦ꯫ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯦ꯫ 3ꯁꯨꯕꯤ ꯑꯗꯨꯁꯨ ꯄꯨꯊꯣꯛꯂꯦ, ꯃꯗꯨꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯅꯤꯡꯕ ꯀꯥꯏꯔꯕꯁꯨ ꯀꯥꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ 4ꯁꯨꯕꯤ ꯑꯗꯣ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯅ ꯏꯆꯝ ꯆꯝꯅ ꯄꯨꯊꯣꯛꯂꯛꯂꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯈꯨꯔꯨꯝꯂꯦ꯫ 4ꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯏꯪ ꯇꯞꯄ, ꯆꯤꯡꯂꯦꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯅ "ꯃꯁꯤ ꯑꯣꯏꯅ ꯄꯥꯝꯂꯦ, ꯄꯨꯈ꯭ꯔꯒꯦ" ꯍꯥꯏꯅ ꯍꯥꯏꯕꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯏꯉꯛ ꯉꯛꯈꯤ, ꯑꯗꯨꯒ ꯍꯪꯒꯠꯆꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯑꯉꯛꯄ ꯑꯃ ꯂꯩꯔꯦ꯫ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯏꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯒꯗꯧꯔꯤꯕ ꯑꯁꯤꯕꯨ" ꯂꯥꯏꯔꯕ ꯃꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ "ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯌꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯅꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯑꯗꯣ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯤꯟꯅꯔꯛꯄꯅ ꯃꯈꯣꯏ 4 ꯑꯁꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯅ ꯄꯥꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ 3ꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯗ "ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯥꯝꯂꯦ, ꯂꯨꯍꯣꯡꯕꯤꯔꯣ" ꯍꯥꯏꯕꯗ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯃꯆꯥꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ 3 ꯕꯤꯗ꯭ꯌꯥ ꯇꯝꯕ ꯆꯠꯂꯣ꯫
ꯕꯤꯗ꯭ꯌꯥ ꯇꯝꯂꯛꯄꯗ ꯑꯍꯦꯟꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯤꯒꯅꯤ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯆꯠꯁꯤ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯌꯣꯝ ꯌꯣꯝꯂꯒ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯁꯤꯖꯗ ꯈꯨꯔꯨꯝꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯁꯤꯡꯒꯤ ꯃꯥꯡꯒꯣꯜ ꯑꯣꯏꯅꯕ ꯕꯣꯔ ꯄꯤꯔꯒ ꯃꯈꯨꯠꯇ ꯁꯦꯟ ꯈꯔ ꯈꯔ ꯍꯥꯞꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯗꯨ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯄꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯂꯣꯡꯕ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯇꯥꯅꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯆꯠꯂꯕꯗꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃ ꯍꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯂꯣꯡꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ꯫ ꯑꯗꯨꯒ ꯊꯥ ꯑꯃ ꯂꯩꯔꯒ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯎꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃꯇ ꯊꯥꯗꯣꯛꯅꯗꯕ ꯉꯁꯤꯗꯤ ꯀꯥꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯥꯏꯅꯗꯨꯅ ꯂꯥꯛꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯨꯝ ꯁꯨꯕ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯃꯤꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯈꯝ ꯑꯃꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯃꯥꯅ ꯎꯅꯤꯡꯕ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯕ ꯄꯨꯈꯝ ꯑꯗꯣ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯃꯤꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯉꯥꯅꯨ ꯑꯃ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯗ ꯍꯪꯂꯦ, ꯑꯍꯟꯅ ꯌꯣꯜꯂꯤꯕ ꯉꯥꯅꯨ ꯑꯁꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯉꯥꯅꯨ ꯑꯁꯤ ꯑꯆꯝꯕ ꯉꯥꯅꯨ ꯅꯠꯇꯦ, ꯉꯥꯅꯨ ꯑꯄꯥꯏꯕꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯄꯥꯏꯗꯨꯅ ꯌꯧꯕ ꯉꯝꯕ ꯉꯥꯅꯨꯅꯤ꯫ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯉꯥꯅꯨ ꯑꯄꯥꯏꯕꯤ ꯑꯗꯨ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯍꯨꯝꯁꯨꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯃꯤꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯑꯍꯨꯝꯈꯛ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯗ ꯍꯪꯂꯦ, ꯑꯍꯟꯅ ꯌꯣꯜꯂꯤꯕ ꯍꯩ ꯑꯁꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯌꯣꯜꯂꯤꯕ ꯍꯩ ꯑꯁꯤ ꯑꯆꯝꯕ ꯍꯩ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕꯤ ꯁꯤꯔꯗꯧꯕ ꯃꯈꯩ ꯅꯥꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯅꯥꯕꯗꯣ ꯈꯨꯠ ꯊꯥꯔꯕ ꯃꯤ ꯑꯗꯨꯗ ꯄꯤꯖꯕꯗ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯔꯅꯤ, ꯁꯤꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯍꯩ ꯑꯗꯣ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯎꯟꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯃꯅꯥꯎ ꯑꯅꯤꯗ ꯍꯪꯂꯦ, ꯏꯅꯥꯎꯁꯥ, ꯅꯈꯣꯏꯗꯤ ꯀꯔꯤ ꯀꯔꯤ ꯍꯩꯔꯛꯂꯦ? ꯏꯌꯥꯝꯕꯒꯤꯗꯤ ꯑꯍꯟ ꯑꯃꯅ ꯄꯨꯈꯝ ꯑꯃ ꯌꯣꯜꯂꯝꯕꯗꯒꯤ ꯂꯩꯔꯛꯂꯦ꯫ ꯄꯨꯈꯝ ꯑꯗꯨ ꯑꯆꯝꯕ ꯄꯨꯈꯝ ꯅꯠꯇꯦ, ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯃꯥꯅ ꯎꯅꯤꯡꯕ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯕ ꯄꯨꯈꯝꯅꯤ꯫ ꯃꯅꯥꯎ ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯑꯩꯒꯤꯁꯨ ꯉꯥꯅꯨ ꯑꯁꯤ ꯂꯩꯔꯛꯏ, ꯉꯥꯅꯨ ꯑꯁꯤ ꯑꯆꯝꯕ ꯉꯥꯅꯨ ꯅꯠꯇꯦ, ꯉꯥꯅꯨ ꯑꯄꯥꯏꯕꯤꯅꯤ, ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕ ꯉꯝꯕ ꯉꯥꯅꯨꯅꯤ꯫ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯑꯩꯅ ꯍꯩ ꯑꯍꯨꯝꯈꯛ ꯂꯩꯔꯛꯏ, ꯍꯩ ꯑꯁꯤ ꯑꯆꯝꯕ ꯍꯩ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕꯤ ꯁꯤꯒꯗꯧꯔꯕ ꯃꯈꯩ ꯅꯥꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯅꯥꯕꯗꯨ ꯈꯨꯠ ꯊꯥꯔꯕ ꯃꯤ ꯑꯗꯨꯗ ꯄꯤꯖꯕꯗ ꯑꯅꯥꯕ ꯑꯗꯨ ꯁꯣꯏꯗꯅ ꯐꯔꯅꯤ, ꯁꯤꯔꯔꯣই꯫ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯌꯦꯡꯕꯗ
ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯥꯗꯨꯅ ꯐꯝꯗ ꯇꯥꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯅꯥꯕꯗꯣ ꯈꯨꯠ ꯊꯥꯔꯒ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯃꯅꯥꯎꯁꯤꯡꯗ ꯃꯥꯡꯂꯦꯗꯅ ꯑꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯅꯨ ꯑꯄꯥꯏꯕꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯁꯪꯒꯥꯏꯗ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯍꯩ ꯑꯍꯨꯝ ꯑꯗꯣ ꯑꯃꯃꯝ ꯄꯤꯖꯔꯕꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯅꯥꯗꯨꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯅꯥꯕ ꯐꯔꯦ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯍꯨꯝꯗ "ꯅꯈꯣꯏꯗꯤ ꯀꯔꯤ ꯀꯔꯤ ꯍꯩꯔꯛꯂꯦ?" ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯄꯥꯕꯨꯡ, ꯑꯍꯟ ꯑꯃꯅ ꯄꯨꯈꯝ ꯑꯃ ꯌꯣꯜꯂꯝꯕꯗꯒꯤ ꯂꯩꯔꯛꯂꯦ꯫ ꯄꯨꯈꯝ ꯑꯗꯨ ꯑꯆꯝꯕ ꯄꯨꯈꯝ ꯅꯠꯇꯦ, ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯃꯥꯅ ꯎꯅꯤꯡꯕ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯕ ꯄꯨꯈꯝꯅꯤ꯫ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯄꯥꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯁꯤꯖ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯅꯥꯔꯦ ꯈꯪꯕꯗꯒꯤ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯄꯨꯈꯝ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯄꯤꯔꯦ꯫ ꯑꯅꯤꯁꯨꯕ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯩꯒꯤꯁꯨ ꯉꯥꯅꯨ ꯑꯃ ꯂꯩꯔꯛꯏ꯫ ꯉꯥꯅꯨ ꯑꯗꯣ ꯑꯆꯝꯕ ꯉꯥꯅꯨ ꯅꯠꯇꯦ, ꯉꯥꯅꯨ ꯑꯄꯥꯏꯕꯤꯅꯤ, ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕ ꯉꯝꯕ ꯉꯥꯅꯨꯅꯤ꯫ ꯌꯥꯝꯕꯨꯡꯒꯤ ꯄꯨꯈꯝꯗꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯁꯤꯖ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯅꯥꯔꯦ ꯈꯪꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯉꯥꯅꯨ ꯑꯄꯥꯏꯕꯤꯗ ꯇꯣꯡꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯉꯥꯅꯨ ꯑꯄꯥꯏꯕꯤ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯄꯤꯔꯦ꯫ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯩꯅ ꯍꯩ ꯑꯍꯨꯝꯈꯛ ꯂꯩꯔꯛꯏ꯫ ꯍꯩ ꯑꯗꯨ ꯑꯆꯝꯕ ꯍꯩ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕꯤ ꯁꯤꯒꯗꯧꯔꯕ ꯃꯈꯩ ꯅꯥꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯅꯥꯕꯗꯣ ꯈꯨꯠ ꯊꯥꯔꯕ ꯃꯤ ꯑꯗꯨꯗ ꯄꯤꯖꯕꯗ ꯑꯅꯥꯕ ꯑꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ, ꯁꯤꯔꯔꯣꯏ꯫ ꯍꯩ ꯑꯗꯨ ꯆꯥꯕꯗꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯁꯤꯖ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯅꯥꯕ ꯐꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯨꯗꯝ ꯎꯠꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯄꯥꯟꯗꯒꯤ "ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯥꯕ ꯐꯔꯦ" ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯍꯨꯝꯕꯨ ꯀꯣꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯦ, ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯧꯔꯒꯅꯤ? ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯃꯄꯥꯕꯨꯡꯅ ꯋꯥꯈꯜ ꯇꯧꯕ ꯃꯈꯩ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯃꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯪꯁꯨ ꯇꯥꯎ꯫ ꯏꯆꯥ ꯑꯍꯟ ꯑꯁꯤꯁꯨ ꯃꯥꯒꯤ ꯊꯧꯗꯥꯡꯁꯨ ꯆꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯥꯔꯦ ꯍꯥꯏꯅ ꯎꯔꯕꯁꯨ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯗꯦ꯫ ꯑꯅꯤꯁꯨꯕ ꯏꯆꯥ ꯑꯁꯤꯁꯨ ꯃꯥꯅ ꯉꯥꯅꯨ ꯑꯄꯥꯏꯕꯤꯗ ꯊꯨꯅ ꯌꯥꯡꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯁꯨ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯍꯩ ꯑꯍꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯅꯥꯕꯗꯒꯤ ꯐꯍꯜꯂꯕꯅꯤꯅ ꯃꯉꯣꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯤꯔꯒꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯧꯒꯅꯨ" ꯍꯥꯏꯗꯨꯅ ꯊꯦꯝꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯤꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯄꯨꯟꯅ ꯅꯣꯡꯃꯇꯗ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯃꯧ ꯑꯍꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫